Lakhipur online puthok saba December tang tarat nongmaijing numit ki Khomjinba Pao tabirase ahan bada maroi Pao Kasar Bontarapur dagi Sana Lembi Debida Best Farmer Award piduna ikai kumna kre Manipur gi matang da Global Sit-in Protest silang liba sigi sarukama hoina ngasi Silchar dasu pendabagi kholaw law gadawri Amukok ki President ki halamba ki thodok adubo Amukok Jiribam District Committee na pendaba phongdokre COVID-19 ki sub-variant ama Kerala da nauna thengna kibakaloina na sexil thorang lokot kre amasung Kasar Binakandi Part 2 da pangthokadaba ahanba state level taekwondo championship ka mari leinana organizing committee gi akhanaba mifam ama pangthokre Hauzik mapungoi Pao tabirase Guwahati gi Khanaparada pangthokliba Nipan Suba Assam International Agri Horti Soda Kasar Bontarapur dagi Salam Ongbi Sapam Sana Lembi Debida Best Farmer Award State Level 2023-24 gi mana pituna ikai kumna kre Assam gi CM Dr. Himant Biswa Sharma na Chief Guest oiduna pangthokkiba thoromda ngarang Sana Lembi Debida Mahagna chahi kaya mamangdagi lau singu ki thapakta natana laumi singbu saugotpi bagi thorang kaya paket pi bagi damakta Sana Lembida mana asi khusinakibani Basiga loinana Assam lenga ki lau singu loisangi maikei dagi lupa lising yangkai sel ki mana su piki panbayai numit humni chupna pangthokadaba Assam International Agri Horti Show asida tongan balaibak taramathoi dagi lau singu gamari leina pamiyoi kaya na saruk jari Sana Lembi Devi Tareng Agro Services Group Sundari Bontarapur ki President amasung Bohumuki Agro Cooperative Society Limited Sundari ki Director ki Phamsu Puri bini Laumilup Assam ki Treasurer su oiribi Sana Lembi Debina Best Farmer Award asi phanglakpada Laumilup Assam ki Secretary Sopon Asangbamna harauteyam phongdorakli Mayam puno kurumjari December ki tang taratare nomajing numit asida Delhi gi Jantar Mantar da Global Sit-in Protest ama Delhi Maitai Coordinating Committee amadi Maitai Alliance loina na atoppa organization sing punna Sit-in Protest ase sinjari hairiba Sit-in Protest asida nungsiraba iramdam Manipur da thokliba thodok wathok mihat mipun Miot Minay Singh ase Indian government na athu matamda thuna loishalu amadi iramdam Manipur ase kai bi yaroi loina na iramdam Manipur da separate administration ama thamba yaroi haiba kholaw ase punna lawina gadabani aduna purupsa khudimak na soidana saruk yabiyu December gi tang 13 nomaijing numit mafamna Jantar Mantar from 1 pm soidana saruk yabiyu Malem gi bafam kaya da Global Sit-in Protest silang liba sigi sarukama hoina ngasi Mitei Alliance nasu Society for Mitei Chambers of Commerce Assam ka kusamna duna ngasi ayuk pung tara dagi numit yungba pung tara nithoi phawba Silchar gi Khudiram Bose statue makhongda Manipur da megi tang ahum dagi leptana chatharakliba mihat mipun miot minei kaya asi India lengakna athuba matamda lephan biu haina kholaw lawminasi miyam su saruk jabiu hairi Lakhipur online channel asibu yengbiriba singna Pao asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Jiribam dangarang pangthokiba Pao gi mifam amada All Manipur Muslim Organizations Coordination Committee Amukok ki President SM Jalalbo ki halamba wapambo Amukok Jiribam District Committee na akan mamong da condemn tawkre Pao gi mifam aduda Amukok Jiribam District Committee ki President Abdus Sattar Sajabamna haikipada haukiba December ki tarani thoida United Manipuri Muslim Development Organization na sinduna pangthokiba Nupilal gi thoroma mata Amukok ki President SM Jalal na phongdokiba wapam yaningde haiduna lalahlup amagi miyoi singni haina saktak jaba miyoi karana President na mayum da leitaba tanjada nupi angang singda ki halamba amadi
amukok ki president bu makok ta nongmaina kapkani haiduna hairambagi wafambu amukok jiribam district committee na akan momong da condemn tawi haike I masel gi marakta gyan tanadaba kudingmak phaminaraga achum arantidok minanaba tanjalo minase haina mahakna makhata ke Paugi Mipamaduda Amukok Jiribam District Committee ki General Secretary Nongzai Mayum Liakat Alisu Sarukjaki Haina Jiri News Network tagi phangba pawa sina haire Haukiba December gi tang train thoi leba pokpa namitta United Manipuri Muslim Development Organization na Sinduna pangthokiba Nupilal gi thoram amada Amukok ki President SM Jalal na phangdokhiba wapambu Yaning de haiduna lal holuk amagi miyoy singni saktak chaba miyoy khara laklaga president na mayum da leitaba tanjada imung manung da changlaga nupi angang singda ki hallambata natana amuko ki president bu makok ta nongmaina kapkani haiduna hairam bawa phambu amuko Jirbam district committee na akan bamong da condemn tawi loinana imung manunggi awabada saruk yajari Matungda asigumba miyamgi luchingba amada kihan khanghanbagi thabak tawbiganu haina appeal tawjari I maselgi marakta gyan tanadaba khudingmak phaminaraga achum aran thidok minanaba tanjalo minasi haiduna amukok Jirbam district committee gi maikaidagi ningsinggeri JN1 haina mingthonba COVID-19 gi sub variant ama Kerala da nauna thengnakre hiramasi gi matangda Indian SARS-CoV-2 Genomics Consortium na confirm tawkre COVID ki anuba sagong makhalasi ahanba oina Europe da chahiya sige August thada thengnakibani hairi makhata na sandoraktanaba Kerala lengakna hiramasi gi matangda cheksel thorang lokotkre Benison English Higher Secondary School Lakhipur ki taranipan suba chahi ki sana khuna bagi thorom arang mana mathum yenthok bagi thorom ga loina naloisin khre numit mangani chubna pangthokiba sana bagi thorom asida class nursery dagi hauraga class 12 phau bagi mahiroi singna masana kunda athoi ehen tanakhe school asigi mahiroi chatret ki manungda mahiroi chatru khatara mangana sana basida sarukja ki haina school ki principal Kamonasis Das na phongdogli Ahanba Jati Thaki Taekwondo Championship Pangthok Nambagi Damak Akhanaba Organizing Committee ki miphamamang arang South Barak Hall da phamkhre Lakliba January gi tang nipan mapan namasung tarada Ahanba National Open Taekwondo Championship Pinakandi Part 2 da leiba South Barak Complex da pangthoklagani Championship asi mapung phana amati niyom chumna silang duna pangthoknabagi damak ngarang December gi tang 13 thangja nimita Organizing Committee ki Chairman Oinam Biramani na mipama po ituna South Barak Hall Pinakandi Part 2 da akanaba mipama mapangthokre Professor G. Narahari Sharma K. Aruna Devi Dr. Furi Sabam Biramani Yumnam Mani O. Brajabidhu Amadi Dr. P. Raj Bihari na Taisteling Sinduna Pangthokiba Thoromda Championship asigi damak Sem kiba tongan ba sub committee ki mihut singsu mapung phana saruk jakhi loinana stage sing dagi lakatori ba sanaroi sing official sing amadi judge sing loinana Assam Taekwondo Association gi official sing gi damak leifam chapam sing kudingmak mapung phana sem saduna thamnana bagi damak lamdam asiki SDO civil SDPO police officer Lakhipur gi chief medical and health officer da haizaduna cooperation pibina batak se lagani haina reception committee gi convener Changamayim ibo pisak na khangalakle Kangan Jabama Healthcare Amadi Paramedical Science da University Grants Commission na Sakhanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training
emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silchar da lengsimbirabu natraga mobile number 939573245 da pau phaunabiu nungairaba pau kasar phular tolda holistic therapy center ama hangduk chare yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin birabu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Aroibada maruiba pau amukhanna Kasar Bontarapur dagi Sana Lembi Debida Best Farmer Award piduna ikai khumna khre Manipur gi matang da Global Sit-in Protest silang liba sigi sarukama hoina ngasi Silchar dasu pendabagi kholaw law gadawri Amukok ki President ki halambagi thodok adubo Amukok Jiribam District Committee na pendaba phongdokre COVID-19 ki sub-variant ama Kerala da nauna thengna kibakaloina na Sexil Thorang Lokot Kre Amasung Kasar Binakandi Part 2 the Pangthokadaba Ahanba State Level Taekwondo Championship Kamari Lenana Organizing Committee gi Akhanaba Mipamama Pangthokre Lakhipur Online YouTube channel gi Khomjinba Pao Sandok Chaba Ngasigi Wenadi Matang Asidaloijare